ꯃꯌꯥꯝ ꯃꯅꯤꯄꯨꯔ ꯇꯣꯞ ꯆꯦꯅꯦꯜꯗꯒꯤ ꯚꯤꯗꯤꯑꯣ ꯑꯝꯇ ꯑꯞꯗꯦꯠ ꯇꯧꯖꯒꯦ ꯑꯗꯨꯒ ꯃꯌꯥꯝ ꯁꯤꯒꯤ ꯚꯤꯗꯤꯑꯣꯁꯤꯗ ꯁꯣꯏꯈꯤꯕ ꯂꯥꯟꯈꯤꯕ ꯌꯥꯎꯔꯁꯨ ꯃꯌꯥꯝꯅ ꯉꯥꯛꯄꯤꯌꯨ ꯑꯗꯨꯒ ꯁꯤꯒꯤ ꯚꯤꯗꯤꯑꯣꯒꯤ ꯁꯣꯔꯁꯁꯤ ꯃꯌꯥꯝ ꯅ꯭ꯌꯨꯁꯄꯦꯄꯔꯗꯒꯤ ꯐꯪꯖꯕꯅꯦ ꯑꯗꯨ ꯁꯤꯒꯤ ꯀꯣꯟꯇꯦꯟꯠꯁꯤꯅ ꯃꯌꯥꯝ ꯑꯩ ꯄꯥꯊꯣꯛꯆꯔꯛꯀꯦ ꯔꯣꯡꯃꯩ ꯐꯨꯔꯨꯞꯀꯤ ꯐꯤꯖꯣꯜ ꯑꯃꯗꯤ ꯖꯒꯣꯏ ꯏꯁꯩꯕꯨ ꯃꯤꯑꯣꯏ ꯈꯔꯅ ꯂꯥꯟꯅ ꯎꯍꯟꯈꯤꯕ ꯀꯟꯗꯦꯝ ꯇꯧꯏ RSOM ꯃꯔꯥꯜ ꯂꯩꯕ ꯃꯤꯑꯣꯏꯁꯤꯡ ꯄꯨꯡ 49ꯒꯤ ꯃꯅꯨꯡꯗ ꯐꯥꯅꯕ ꯃꯇꯝ ꯊꯥꯈ꯭ꯔꯦ ꯑꯗꯨꯒ ꯀꯃꯥꯏ ꯀꯣꯟꯇꯦꯟꯠꯁꯤ ꯄꯥꯖꯔꯛꯀꯦ ꯃꯌꯥꯝ ꯃꯣꯏꯔꯥꯡꯒꯤ ꯊꯥꯡꯖꯤꯡ ꯂꯥꯏ ꯍꯔꯥꯎꯕꯒꯤ ꯈꯨꯕꯝꯗ ꯃꯁꯥꯒꯤ ꯆꯠꯅꯕꯤ ꯈꯪꯗꯕ ꯑꯃꯗꯤ ꯃꯁꯥꯅ ꯃꯁꯥꯕꯨ ꯃꯁꯛ ꯈꯪꯖꯗꯕ ꯃꯅꯤꯄꯨꯔꯒꯤ ꯐꯤꯂꯝ ꯏꯟꯗꯁꯇ꯭ꯔꯤꯒꯤ ꯃꯤꯑꯣꯏꯁꯤꯡꯅꯤ ꯍꯥꯏꯖꯕ ꯃꯤꯑꯣꯏ ꯈꯔꯅ ꯔꯣꯡꯃꯩ ꯐꯨꯔꯨꯞꯀꯤ ꯇ꯭ꯔꯦꯗꯤꯁꯅꯦꯜ ꯀꯜꯆꯔꯦꯜ ꯐꯣꯛ ꯗꯥꯟꯁ ꯐꯣꯛ ꯗ꯭ꯔꯝ ꯑꯃꯗꯤ ꯔꯣꯡꯃꯩ ꯐꯨꯔꯨꯞ ꯑꯁꯤꯒꯤ ꯍꯧꯔꯛꯉꯩꯗꯒꯤ ꯂꯩꯖꯔꯛꯂꯕ ꯅꯥꯠꯀꯤ ꯐꯤꯖꯣꯜꯕꯨ ꯃꯤꯌꯥꯝꯗ ꯂꯥꯟꯅ ꯎꯍꯟꯕꯇ ꯅꯠꯇꯅ ꯀꯔꯦꯝ ꯀꯊꯥꯏꯅꯈꯤꯕꯒꯤ ꯊꯧꯑꯣꯡ ꯑꯗꯨ ꯔꯣꯡꯃꯩ RSOMꯅ ꯑꯀꯟꯕ ꯃꯑꯣꯡꯗ ꯀꯟꯗꯦꯝ ꯇꯧꯔꯛꯂꯤ ꯃꯍꯩꯔꯣꯏ ꯂꯨꯞ ꯑꯁꯤꯒꯤ ꯖꯦꯅꯦꯔꯦꯜ ꯁꯦꯀ꯭ꯔꯦꯇꯔꯤ ꯖꯤꯌꯥꯟꯊꯣꯏ ꯄꯥꯟꯃꯩꯅ ꯄ꯭ꯔꯦꯁꯇ ꯊꯥꯗꯣꯔꯛꯄ ꯆꯩꯔꯣꯜ ꯑꯃꯅ ꯍꯥꯏ ꯊꯧꯑꯣꯡ ꯑꯁꯤꯕꯨ ꯑꯌꯥꯕ ꯄꯤꯈꯤꯕ ꯑꯣꯔꯒꯅꯥꯏꯖꯤꯡ ꯀꯃꯤꯇꯤ ꯑꯃꯗꯤ ꯃꯤꯌꯥꯝꯗ ꯔꯣꯡꯃꯩ ꯐꯨꯔꯨꯞꯀꯤ ꯆꯠꯅ ꯀꯥꯡꯂꯣꯟꯕꯨ ꯂꯥꯟꯅ ꯎꯠꯂꯤꯕ ꯃꯤꯑꯣꯏꯁꯤꯡ ꯄꯨꯡ 49ꯒꯤ ꯃꯅꯨꯡꯗ ꯃꯅꯤꯄꯨꯔ ꯂꯩꯉꯥꯛꯅ ꯐꯥꯗꯨꯅ ꯃꯈꯣꯏꯒꯤ ꯃꯊꯛꯇ ꯃꯊꯧ តាꯕ ꯂꯤꯒꯦꯜ ꯑꯦꯛꯁꯟ ꯂꯧꯈꯠꯀꯗꯕꯅꯤ ꯀꯔꯤꯒꯨꯝꯕ ꯍꯥꯏꯔꯤꯕ ꯃꯇꯝ ꯑꯁꯤ ꯐꯥꯎꯕꯒꯤ ꯃꯅꯨꯡꯗ ꯆꯞ ꯆꯥꯕ ꯑꯦꯛꯁꯟ ꯂꯧꯈꯠꯄ ꯉꯝꯗ꯭ꯔꯕꯗꯤ ꯂꯩꯉꯥꯛꯀꯤ ꯃꯊꯛꯇ ꯃꯍꯩꯔꯣꯏ ꯂꯨꯞ ꯑꯁꯤꯅ ꯋꯥꯈꯜꯂꯣꯟ ꯃꯥꯟꯅꯕ ꯂꯨꯞꯁꯤꯡꯒ ꯄꯨꯟꯗꯨꯅ ꯈꯣꯡꯖꯪ ꯆꯪꯁꯤꯜꯂꯒꯅꯤ ꯆꯩꯔꯣꯜ ꯑꯁꯤꯅ ꯃꯈꯥ ꯇꯥꯅ ꯍꯥꯏ ꯃꯅꯤꯄꯨꯔ ꯐꯤꯂꯝ ꯏꯟꯗꯁꯇ꯭ꯔꯤꯒꯤ ꯃꯤꯑꯣꯏꯁꯤꯡꯅꯤ ꯍꯥꯏꯖꯕ ꯃꯦꯛꯁꯤꯃꯥ ꯕꯤꯖꯨ ꯁꯨꯁꯤꯇ꯭ꯔꯥ ꯅꯤꯛꯀꯤ ꯑꯃꯗꯤ ꯖꯦꯐꯦꯂꯤꯅꯥꯆꯤꯡꯕ ꯃꯤꯑꯣꯏꯁꯤꯡ ꯑꯁꯤꯅ ꯔꯣꯡꯃꯩ ꯐꯨꯔꯨꯞꯀꯤ ꯅꯥꯠ ꯆꯠꯅꯕꯤ ꯑꯃꯗꯤ ꯖꯒꯣꯏ ꯏꯁꯩꯕꯨ ꯃꯤꯡꯆꯠ ꯊꯤꯍꯟꯅꯕ ꯍꯣꯠꯅꯈꯤꯕ ꯊꯧꯑꯣꯡ ꯂꯥꯏꯕꯛ ꯊꯤꯕꯅꯤ ꯔꯣꯡꯃꯩ ꯐꯨꯔꯨꯞꯀ ꯃꯔꯤ ꯁꯨꯡꯂꯩ ꯂꯩꯅꯗꯕ ꯔꯣꯡꯃꯩ ꯐꯨꯔꯨꯞꯀꯤ ꯊꯧꯒꯜ ꯖꯒꯣꯏꯅꯤ ꯍꯥꯏꯕ ꯑꯃ ꯍꯥꯏꯔꯤꯕ ꯃꯤꯑꯣꯏꯁꯤꯡ ꯑꯁꯤꯅ ꯊꯥꯡꯖꯤꯡ ꯂꯥꯏ ꯍꯔꯥꯎꯕꯒꯤ ꯈꯨꯕꯝꯗ ꯂꯥꯟꯅ ꯃꯤꯌꯥꯝꯅ ꯎꯠꯈꯤꯕ ꯑꯁꯤ ꯔꯣꯡꯃꯩ ꯐꯨꯔꯨꯞꯅ ꯌꯥꯅꯤꯡꯗꯦ ꯔꯣꯡꯃꯩ ꯐꯨꯔꯨꯞꯀꯤ ꯑꯣꯏꯕ ꯐꯨꯔꯨꯞ ꯑꯁꯤꯒꯤ ꯖꯒꯣꯏ ꯏꯁꯩꯁꯤꯡ ꯑꯁꯤ ꯇꯣꯞ ꯇꯣꯞꯄ ꯆꯠꯅ ꯀꯥꯡꯂꯣꯟ ꯑꯃꯒꯤ ꯃꯈꯥꯗ ꯁꯥꯗꯨꯅ ꯂꯥꯛꯂꯤ ꯃꯅꯤꯄꯨꯔ ꯐꯤꯂꯝ ꯏꯟꯗꯁꯇ꯭ꯔꯤꯒꯤ ꯃꯤꯑꯣꯏꯁꯤꯡꯅꯤ ꯍꯥꯏꯖꯕ ꯃꯤꯑꯣꯏꯁꯤꯡ ꯑꯁꯤꯅ ꯂꯝꯗꯝ ꯑꯁꯤꯒꯤ ꯆꯤꯡꯃꯤꯁꯤꯡꯒꯤ ꯅꯥꯠ ꯆꯠꯅꯕꯤ ꯊꯨꯒꯥꯏꯔꯛꯄ ꯑꯁꯤ ꯇ꯭ꯔꯥꯏꯕꯦꯜ ꯃꯤꯌꯥꯝꯒꯤ ꯍꯛ ꯃꯠꯄꯅꯤ ꯃꯈꯥ ꯇꯥꯅ ꯔꯣꯡꯃꯩ ꯐꯨꯔꯨꯞꯀꯤ ꯅꯥꯠ ꯆꯠꯅꯕꯤ ꯖꯒꯣꯏ ꯏꯁꯩꯅꯆꯤꯡꯕ ꯅꯤꯡꯊꯤꯅ ꯈꯪꯗꯅ ꯃꯤꯑꯣꯏ ꯑꯃꯠꯇꯅ ꯎꯠꯄ ꯇꯧꯕꯤꯒꯅꯨ ꯍꯥꯏꯅ ꯐꯣꯡꯗꯣꯔꯛꯂꯤ ꯃꯌꯥꯝ ꯁꯤ ꯍꯥꯏꯔꯒ ꯚꯤꯗꯤꯑꯣ ꯑꯁꯤ ꯁ꯭ꯋꯥꯏꯗ ꯂꯣꯏꯁꯤꯟꯖꯒꯦ ꯊꯦꯡꯛ ꯌꯨ